ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ, ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯑꯩꯒꯤ ꯚꯤꯌꯨꯋꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯖꯒꯗꯕꯁꯤꯗꯤ ꯌꯦꯟ ꯄꯥꯠꯅꯦꯕꯀꯣ. ꯌꯦꯟ ꯄꯥꯠꯅꯦ. ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯌꯥꯝ ꯆꯥꯔꯒ ꯃꯍꯥꯎꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ, ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯃꯌꯥꯝ ꯃꯍꯤꯁꯦ ꯈꯤꯇꯪ ꯍꯩꯊꯒꯦ. ꯆꯥꯛꯁꯦ ꯃꯅꯤꯡꯗ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯔꯦꯕꯀꯣ, ꯌꯥꯝꯃꯟꯕꯁꯤꯗ. ꯑꯗꯣ ꯅꯍꯥꯟꯒꯤꯗꯨꯁꯨ ꯍꯥꯎꯋꯤ, ꯉꯁꯤꯒꯤꯗꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯍꯥꯎꯗꯨ ꯌꯦꯡꯉꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ. ꯅꯍꯥꯟꯒꯤꯁꯨ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯤ, ꯉꯁꯤꯗꯤ ꯄꯥꯠ ꯉꯥꯛꯇ ꯊꯣꯡꯕꯅꯦꯕꯀꯣ. ꯑꯍꯥꯟꯕꯗ ꯆꯥꯛꯁꯦ ꯂꯧꯈꯠꯆꯔꯒꯦ. ꯍꯥꯎꯋꯦ. ꯆꯥꯛꯁꯤ ꯀꯩꯅꯣ ꯃꯈꯥꯗ ꯈꯔ ꯂꯩꯔꯦꯕꯀꯣ, ꯏꯟꯁꯥꯡꯁꯤ ꯌꯥꯝꯃꯟꯕꯒꯤ ꯉꯁꯤꯁꯦ ꯌꯥꯝ ꯆꯥꯒꯦ ꯇꯧꯕ. ꯑꯗꯣ ꯃꯀꯜꯒ ꯀꯩꯀꯥꯁꯤꯗ ꯁꯥ ꯀꯩꯀꯥ ꯂꯩꯔꯤꯁꯦ ꯂꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒꯦ, ꯀꯂꯤꯖꯥ ꯅꯨꯡꯂꯥ ꯂꯩꯔꯤꯁꯦ. ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯎꯅ ꯂꯧꯈꯠꯀꯗꯕꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ. ꯃꯌꯥꯝ ꯎꯕ꯭ꯔꯥ? ꯃꯀꯜꯅꯤ ꯃꯌꯥꯝ. ꯌꯦꯟ 5ꯒꯤ ꯄꯥꯠꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯆꯥꯖꯔꯤꯁꯦ. ꯃꯌꯥꯝꯁꯤꯅ ꯀꯂꯦꯖꯥ. ꯁꯤ ꯍꯥꯟꯅ ꯂꯧꯈꯠꯀꯦ. ꯀꯩꯅꯣ ꯇꯥꯈ꯭ꯔꯦ. ꯁꯥ ꯃꯔꯣꯏꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤꯁꯦ. ꯃꯈꯣꯡꯁꯦ ꯃꯈꯣꯡꯁꯤꯡꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒꯦ. ꯍꯥꯏꯗꯤ ꯆꯥꯛꯁꯦ, ꯆꯥꯛ ꯍꯥꯏꯌꯦ, ꯌꯦꯟꯁꯥꯡꯁꯦ ꯈꯤꯇꯪ ꯌꯥꯝꯃꯦꯕꯀꯣ ꯉꯁꯤꯗꯤ. ꯑꯗꯨꯅ ꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒꯦ. ꯕꯣꯏꯂꯔ ꯃꯈꯣꯡꯁꯤ ꯃꯌꯥꯝ ꯖꯣꯞ 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 ꯁꯥꯏ, ꯅꯨꯡꯉꯥꯏ. ꯍꯥꯏꯗꯤ ꯀꯟꯗꯕꯅꯤꯅ
ꯆꯥꯛꯁꯤ ꯈꯔ ꯇꯞꯅ ꯂꯧꯈꯠꯂꯒ ꯃꯈꯣꯡꯁꯤꯁꯨ ꯌꯥꯝꯅꯤ ꯌꯦꯟ ꯁꯦꯠꯇꯣ ꯌꯦꯟ 5ꯒꯤ ꯄꯥꯠꯅꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯁꯤꯁꯦ ꯌꯦꯟ ꯃꯈꯣꯡ ꯀꯥꯏꯁꯤ ꯁꯨꯃꯥꯏꯅ ꯁꯥꯏꯅꯤ ꯕꯠ 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 ꯂꯥꯎꯅ ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯃꯔꯤꯟ ꯂꯩꯔꯦ ꯁꯤꯗ ꯃꯔꯤꯟꯁꯦ ꯁꯤꯁꯦ ꯄꯨꯂꯞꯅ ꯌꯦꯟ 5ꯒꯤ ꯃꯔꯤꯟꯅꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯆꯥꯝꯕꯗ ꯄꯨꯂꯞ ꯌꯦꯠꯁꯤꯟꯅꯈ꯭ꯔꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯄꯨꯂꯞ ꯊꯥꯛꯄꯅꯦꯕ ꯃꯀꯜ ꯂꯩꯔꯦ ꯀꯂꯦꯖꯥ ꯂꯩꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡꯈꯔ ꯆꯥꯛ ꯂꯣꯝꯗ ꯑꯣꯏꯅ ꯍꯧꯖꯤꯜꯂꯒꯦ ꯉꯁꯥꯏ ꯑꯩꯅ ꯍꯩꯈꯤꯕꯗꯣ ꯌꯥꯝ ꯌꯥꯎꯔꯤ ꯃꯥꯜꯂꯦ ꯇꯤꯜꯍꯧ ꯃꯀꯟꯅꯤ ꯃꯌꯥꯝꯁꯤꯅ ꯌꯦꯟꯒꯤ ꯍꯥꯔꯠ ꯑꯁ ꯃꯌꯥꯝ ꯃꯁꯤꯒꯤ ꯕꯣꯏꯂꯔ ꯄꯥꯠꯁꯦ ꯌꯦꯟ 5ꯒꯤꯅꯤꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯥꯛꯁꯨ ꯌꯥꯎꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯀꯂꯦꯖꯥꯅꯦ ꯁꯤ ꯈꯛꯇ ꯆꯥꯔꯒ ꯇꯣꯛꯑꯒꯦ ꯃꯌꯥꯝ ꯃꯔꯤꯟꯁꯤꯒ ꯃꯈꯣꯡ 3ꯒ ꯂꯩꯔꯝꯃꯦ ꯌꯦꯟ ꯄꯥꯠ 5ꯒꯤꯅꯦꯕ ꯌꯦꯟ 5ꯒꯤ ꯄꯥꯠꯅꯦꯕꯀꯣ ꯑꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ
ꯀꯨꯏꯔꯒꯕꯨꯗꯤ ꯆꯥꯕ ꯉꯝꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯀꯂꯦꯖꯥꯁꯤ ꯃꯇꯪꯗꯤ ꯂꯣꯏꯁꯤꯜꯂꯝꯒꯦ ꯀꯂꯦꯖꯥꯁꯦ ꯍꯥꯎꯕꯅꯤꯅꯀꯣ ꯑꯉꯥꯡꯁꯨ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡꯁꯤꯅ ꯃꯊꯪꯗ ꯂꯣꯏꯅꯃꯛ ꯆꯥꯕ ꯉꯝꯃꯒꯦ ꯃꯌꯥꯝ ꯁꯤꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯃꯔꯤꯟꯒ ꯃꯈꯣꯡ ꯑꯍꯨꯝꯒꯗꯤ ꯂꯦꯝꯃꯦ ꯌꯦꯟ 5ꯒꯤꯅꯦꯕꯀꯣ 5ꯒꯤ ꯄꯥꯠꯅꯅꯦ ꯊꯦꯡꯁ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯉꯝꯗꯤ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ 3ꯒ ꯃꯔꯤꯟꯒ ꯂꯦꯝꯃꯦꯕꯀꯣ ꯑꯗꯣ ꯃꯊꯪꯗ ꯆꯥꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜꯕꯨ ꯅꯅꯥꯎꯃꯛꯅꯦ ꯅꯕꯨꯡꯃꯛꯅꯦ ꯈꯟꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ